Matt, thawak thingle haiduna gari macha tu khamlamlaga office tamna parpar play. Daniel su exam thingle haiduna parpar lakpada pakhang nei sani si do hek thingsinai. Chap mana ba matamda mamit mari chap mana na bichanai. Pakhang nei sani ki thamoida mitkup tu nungsi mai jaw haudramaksu maidik amam dingan ki. Amasu parikyagi amasu thabaki animok hathu athu bungak toibana machin ban ani dagi wahi di mata thongna kide aduwa tha khargi matungda nongdam bana mokhoi ni bo amuk hana thengna laki nupa thokpa med amasong thawzal haibidenia mana bo chekum nongmu nongmu naksina rakhi inkhalakpa pakhangni sasingna matau tamningba kalakna pamoiba mokhoi ni matawne numidang wai khuding numina lesil mapolsing kori machu sanglamlaga mayum jangkhibado motorcycle lamada yengbe hek langmine mamni rakpada icham chamnasu inung tanung si wari kya saduna sarda mon mina rakane asam milonda mokhoi ni nungsi wasi pankhai leitaba asang bai toirame loinai da sagat mina kiba nungsi manglan kyane punsi ge roi banungsa sono hondok pamit kup tu phau thadok na roisi sari wasak naki ikoi dana mokhoi ni nungsi wai thung naki punsi leipul sem ki masi ge wari sisu icham na loisan bai tu di oi roi dore wari makhata minase loinai da ba momon mino amsung harau te amamit kup tu na thalamba mokhoi ni punsi hautuk pina balaita manglak na badagi hena waba mana luhong bu kui driba matai mana awne sibo o khak thina sot pi ga dore na khoi ni ginung sibado kyamuk ti thak wang nu khamdok lagi mata gum akbu changyang na lakhiba laibak thiba na mitse yahorakpa angan ba yukta gi hauna Daniel dam hausa oidaba samin khara fangki chakhundam mag ama makhuda gi ta duna kai ki apai ba makhuda gi ta ba ma toke mapung ning dai phong khangdaba charak chahing na bihul ma sa phauki namit yung mabutung ne mapuroi ba met ki phone lakhi tangai fadana makoi ki boss na office powder lak tabi ya de dana hairakhi masada fauli ba patta bu kudam sing dana Daniel mapuroi ba bu chathok dana ba phanakana di khamjabane adubu waru punuk chaw ba makoi ki boss ne amuk tang bu waru khradi thabak sumina bu nungai roi mamdringai da phatalake kuiroi hamdana met Daniel bunung sina mathanong da chijit konsin biram laga nokmi gari macha den thoki bane pungkhara ukre adu kuiroi thuna halakne haram ma puroi budi halaktre ngalamba met nongmai khongchat pantung pang nongchup ching yada non thaki mausai manga leitraba kaujing harong na mamle tak la fau met tela pakaw leite masai re lita da Daniel numidang chak thong de loislakle langtak na budukok na ba mapuroi bida phone tawgi khanna phone lo bulai charge to phone do satok to na call to hek tawbuga call am hana laksile my love ai ginungsi bai na save tawba number do dagine Daniel mitkup amadi awaba ko puin sa sor sound hondok jai adu thangna ban gupta sakhak na khonjal amana hairak pa wahai kharada Daniel leimai da long hai taki sakhangdaba khonjal duna kari harakhi mahak mapung phana ningsing bangamdre sumnagi mana ningsing ni bahai babo extend ICU thuna la o haiba wahai sing sakhangne adat akam leite sin thari ba pirangna thamoi bhena lumhal la videni hal higi kaptuna kana hoda hospital maranai chalaki highway da ainya da bamongda maike lana khamjinamba karam da kana thumjin badagi mapuroiba severe brain damage top the thina sokle loinana saru kya su kaire sigum apyam sida mapuroi bane hingba goi thok pasi atukki matik nem khre haina lying libu doctor singna akupa marol khangalaki me sor hole miwan jungle haiba khang haire asibugum gyan yawda mit pangda komada ta aduna leire numit chupadenia asibaga pangkhak oiraga mapuroi babu yengduna
ꯃꯅꯤꯡꯇꯝꯅ ꯀꯞꯆꯈꯤ꯫ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯖꯈꯤ꯫ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯗꯦꯅꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯠꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯍꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯃꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡ, ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯊꯧ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯄꯨꯡ 24 ꯍꯣꯁꯄꯤꯇꯥꯜ ꯀꯥ ꯃꯆꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯊꯣꯛꯈꯤꯗꯦ꯫ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯃ ꯆꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯦꯠꯀꯤ ꯍꯛꯆꯥꯡꯗ ꯀꯟꯈꯠꯂꯛꯄꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝꯅ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯗꯤ ꯐꯒꯠꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯂꯩꯇꯕꯒ ꯃꯥꯟꯅꯩ꯫ ꯍꯣꯏ, ꯃꯥꯅ ꯀꯣꯃꯥꯗꯒꯤ ꯊꯣꯔꯛꯄ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯆꯥꯗ ꯁꯨꯞꯅꯒꯤ 3 ꯈꯛꯇꯤ ꯂꯩ, 3%꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯃꯛꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯣꯏꯅꯥꯏꯒꯅꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯦꯟꯕ ꯉꯝꯂꯣꯏꯗꯅ ꯃꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤꯃꯛꯅ ꯍꯥꯏꯔꯝꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯇꯨꯝꯗ ꯆꯥꯗꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝ ꯀꯪꯂꯦ꯫ ꯊꯋꯥꯏ ꯀꯟꯅꯕ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯐꯥꯎ, ꯑꯁꯥꯒꯤ ꯃꯩꯔꯤ ꯃꯨꯊꯠꯂꯝꯅ ꯐꯥꯎ, ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯗꯦꯅꯤꯌꯦꯜ, ꯍꯣꯏ, ꯅꯪꯅ ꯃꯥꯕꯨ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯒꯤ ꯃꯤꯍꯨꯜ ꯂꯦꯞꯈꯤꯗꯅꯕ ꯆꯂꯥꯏꯍꯜꯂꯤꯕ ꯃꯦꯆꯤꯟꯁꯤꯡꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯂꯥꯏꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯁꯣꯏꯗꯅ ꯊꯣꯔꯛꯂꯅꯤ꯫ ꯗꯦꯅꯤꯌꯦꯜ, ꯅꯪ ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯣ꯫ ꯅꯁꯥꯁꯨ ꯌꯥꯝ ꯁꯣꯛꯆꯤꯟꯅ ꯎꯔꯦ꯫ ꯃꯥꯕꯨ ꯀꯥꯎꯕ ꯇꯝꯂꯨ ꯗꯦꯅꯤꯌꯦꯜ꯫ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯇꯠꯇꯅ ꯊꯦꯝꯂꯁꯨ ꯗꯦꯅꯤꯌꯦꯜ ꯃꯄꯨꯔꯣꯏꯕꯕꯨ ꯁꯣꯔ ꯍꯣꯜꯍꯜꯂꯤꯕ ꯃꯦꯆꯤꯟꯁꯤꯡꯗꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯅ ꯂꯦꯞꯆꯈꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯖꯔꯤ ꯃꯥ ꯁꯣꯏꯗꯅ ꯃꯤꯠ ꯄꯥꯡꯂꯛꯈꯤꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯁꯛꯂꯝꯕꯅꯤ꯫ ꯃꯥꯅ ꯁꯣꯏꯅꯥꯏꯕ ꯁꯣꯏꯅꯥꯏꯗꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯦ꯫ ꯑꯩꯉꯣꯟꯗ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯥꯅ ꯍꯤꯡꯕꯤꯕꯗꯨ ꯈꯛꯅꯤ, ꯁꯨꯞꯅꯒꯤ ꯍꯤꯡꯕꯤꯕꯗꯨ ꯈꯛꯅꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯅꯤꯌꯦꯜ, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯊꯔꯒꯗꯤ ꯁꯦꯜ ꯀꯥꯏꯅ ꯃꯥꯡꯂꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯃꯥꯒꯤ ꯂꯥꯏꯐ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯦ ꯍꯥꯞꯇꯨꯅ ꯊꯝꯃꯁꯤ꯫ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯦꯐ ꯑꯣꯏꯔꯛꯀꯅꯤ꯫ ꯋꯥꯐꯝꯁꯤ ꯗꯦꯅꯤꯌꯦꯜꯁꯨ ꯌꯥꯈꯤ꯫ ꯃꯈꯣꯏꯅ ꯇꯨꯡꯁꯤꯟꯃꯤꯟꯅꯖꯔꯝꯕ ꯁꯦꯟꯐꯨꯗ ꯐꯥꯎ ꯀꯥꯏꯊꯣꯛꯆꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯦꯠꯀꯤ ꯍꯛꯆꯥꯡꯗꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯗꯦꯅꯤꯌꯦꯜ, ꯃꯥꯅ ꯄꯩꯁꯥ ꯄꯨꯗꯕ, ꯁꯦꯜ ꯍꯪꯗꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯁꯦꯜ ꯄꯤꯔꯛꯂꯒꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ, ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯀꯅꯥꯗꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯊꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯗꯃꯛ ꯄꯤꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯗꯣꯛꯇꯔ ꯐꯥꯎꯅ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯦꯠꯀꯤ ꯄꯨꯟꯁꯤꯗ ꯂꯩꯔꯣꯜ ꯀꯌꯥ ꯀꯤꯟꯊꯈ꯭ꯔꯕ ꯂꯩꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯂꯩꯕꯥꯛꯇ ꯂꯩꯃꯥꯏ ꯆꯈꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯑꯁꯥꯒꯤ ꯑꯉꯛꯄ ꯄꯥꯝꯕꯤꯒꯨꯝ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯦꯠ ꯃꯤꯠ ꯄꯥꯡꯂꯛꯈꯤ꯫ ꯌꯥꯏꯐ ꯃꯪꯒꯣꯜꯅ ꯊꯜꯂꯕ ꯑꯌꯨꯛꯇꯨꯗ ꯗꯦꯅꯤꯌꯦꯜ ꯃꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯤꯠ ꯆꯥꯅꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯍꯔꯥꯎꯕꯅ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊ ꯃꯄꯨꯔꯣꯏꯕꯕꯨ ꯆꯖꯤꯠ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯆꯈꯤ꯫ ꯏꯟꯖꯦꯛꯁꯟ, IVs, ꯐꯤꯖꯤꯀꯦꯜ ꯊꯦꯔꯥꯄꯤ, ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯕꯗ ꯗꯦꯅꯤꯌꯦꯜ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯕꯅ ꯏ ꯑꯁꯤꯕ ꯆꯪꯕꯒꯨꯝ ꯃꯤꯠꯈꯥꯗꯨ ꯈꯥꯝꯇꯦꯛꯂꯦ꯫ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯕꯣꯝ ꯇꯥꯗꯨꯅ ꯀꯌꯥꯔꯛꯁꯨ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯌꯦꯡꯅꯤꯡꯃꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯑꯁꯥꯒꯤ ꯊꯥꯎꯃꯩ ꯆꯨꯈꯠꯂꯝꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯦꯠ ꯋꯥꯍꯩ ꯑꯣꯡꯈꯛꯁꯨ ꯁꯣꯜꯂꯛꯈꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯤꯠꯀꯨꯞꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜ ꯃꯁꯥ ꯄꯨꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯏꯇꯦꯛ ꯇꯦꯛꯈꯠꯂꯛꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕꯅ ꯃꯥꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯖꯔꯝꯂꯤ ꯈꯜꯂꯨꯕꯗ ꯗꯦꯅꯤꯌꯦꯜ ꯃꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯟꯅꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯊꯦꯔꯛꯂꯕꯗ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛ ꯐꯥꯎ ꯃꯥꯏꯊꯤꯕ ꯅꯪꯈꯤꯗꯣ꯫ ꯃꯦꯠ ꯇꯞꯅ ꯇꯞꯅ ꯈꯨꯠꯁꯥ ꯂꯦꯡꯕ ꯉꯝꯂꯛꯈꯤ, ꯃꯃꯣꯟ ꯅꯣꯛꯄ ꯉꯝꯂꯛꯈꯤ, ꯃꯃꯩꯊꯪꯗ ꯋꯥꯀꯔ ꯐꯥꯎ ꯌꯥꯎꯗ ꯃꯍꯧꯁꯥꯒꯨꯝ ꯆꯠꯄ ꯉꯝꯂꯛꯈꯤ꯫
मेना चटप ngamlakpagi pausna mabu layengkiba doctor pumba mapung phaba ngakpu phijang amana khanjankhibani makoina thajakibadi mena komara gi hangalakla fau mak phamungdagi heloi phamsenagani haiba phamsini adubu Daniel ga sing nungsiba masung magi will powerna taibongda lai gi saktigum angakpa mathon khida maikai mari dagi pung thongdraklaba थाजफम लेट्रबद थाजब मरिक ममांग किदब डेनियल की मपुरुई बनिंगजब अमसुंग अखांग कनबना थवाई हाबिब ngasi warisi दुकी मतिक इंस्पायरिंग ओय मखोइनी की warisi नेशनल टीवी मदुत पदा मिउइ लिसिंग क्या सुकफ किबने